ngarangi tawdoksi kautruki laibak thiba tawdok dagi satharaklaga similar fashion da attack tawrokpa matamda yamna bet omen haigadra khoide yamna chingna jabai khoide nungaitaba maka khongbse awbse ido koireng ene khoina haiba matamamada manipur gi chief minister su sangno oiramba and then freedom fighter amoina yamna maming chatpani pa magi punsi du india gi manipur gi ning tambagi da kathom madu manipa du gi leifamda amasung kangla gi manakta agoi bomb ma tarakanda ballistic missile ma tarakanda koilebak thibadagi casualty yam wangna aduga mafam aduda thabak tawdana leiba aduga senior citizen namasu magi punsi loi gi bese masida koina chingnari besi 1891 recall kodi 1891 da angau jati gi adugumba matam duda leiba officer sing manga khak kangla da imphal gi kangla da ekoina hathiba madugi thodok kangla gi incident sida ngarangi suba similar kangla gi incident si ani sida ekoina correlate toninga isi matam duda masi bad omen line hari isi kangla da imphal gi kangla da adugumba thodok thokraba matungda manipur gi ning tambase maruda aroiba matam hoiki ekoiga fall of manipur nation haibetare ador bordi manipur gi su kangla sida aduma freedom fighter duna aduga INA na su makoigi flag si ningkhamba bharat ama oirabani ko hedana on the soil first time on the soil of the Indian territory sigi state sigi nation sigi sida piral yungamba mafam duda attack torpase abusida fatal loiba yamna serious loiba situation ama create koida awaba pibase masine koina ngasi thamjarbise aikoina manipur na bharat ta tilakha matamda agreement ma maharaj ga amasung governor general of india ga tawnaba matamda karigino manipur na maharaj ga agreement tawribse haibsida ngasi eba numit sida gidi yanarakanda merger tawbu numit tu dagidi koina pokchungi gi wani aikoi animaki manipur gi amasung dominant of India gi so ani maksigi khwaidagi hena faba mokogi interest adu serve togudu adu makhalgi arrangement amani ko habase madugi thaja bisi pinarakanda soi toki adu madugi ona taina bedanga sidi bharat tillu ba matung dagi manipur si yam sangna warba tha taratruk suna wari ba port sida question to ba hore praja singna self determination gi wang silai koi fit isagi phirep lojar ge yes democracy itself today aigona democracy gi wahan thoksi fajana hanba tarbordi prajana magi marai bag lepsaba haibani aduna ne koina election torokanda aikogi mute sing sida shasan tobase koi puna mangna chatlaga tobudi adabanina na koina tobiyu haiba porsilapa ado hojik leriba situation sida manipur na bharat ki sarukam khak koibanina aikogi ithoni manipur gi state government sigi mathoni order law and order maintain tobai base bharat ki samvidhan da yawro kanda leijaragesu adu aroi bada karigumba manipur gi sarkar sina government sina masigi mage ngaksen base order se maintain to ngamakta kanddi bharat sarkar gi mathoni haibase su bharat ki samvidhan da fajana yauri bani adu ragadi karigino ngasi tha tara tuksuna manipur wahalliba ekhogi state se karigino ngakpangam jibase haiba port se ekoi ngasi question to ba hore ekoi separate administration hena demand to gi wafam se ekoi tatna nei nei aikoi manipur da leiba MLA tara fawba yauna makoina whatsapp ko matamda sumna hai aina samvidhan da thajaba thami amasung aikoi india gi unity and sovereignty se apun masaktam amasung magi ningkha tambase masida kaibam paw piroi haibase integrity haiba koni hainari se masigi damakta aikoi lepani hedana adugum whatsapp lorga pham pai khiba adugum mihur singa do praja singa thagatpa makoi gi representative singa duna separate administration si talakpa matamda aigoi leader singna sumna panba yauki yamna nuaite base singna ningai orakpa port se aigoi bharat sarkar gi aso sang singna department ki ministry gi home ministry gi aso sang singna singi shasan to bisima de aigoi na pairage aduga tampak ki shasan to bisina na koi chief minister koi gi state ki government sina toroga haiba port se separate administration taliba porsa kasiga ani sida gari maina naksin narpa yabagi akoida yamna chingnawagi port se masi lakpasini aduna praja singna akletana lauri base ado constitutional failure amaka manipur da lerabra anarchy ni government ki institution punamak se loina collapse tore democratic institution punamak aw hingdre election todre aduna makoida daita ju sinarakanda
Sing the Legera Autonomous District Council Kambugi, Tampakta Legera Gram Panchayat Kambugi, Aduga Arwan Body Kambugi. Makoi mayam si locally engaged to Kanda, decentralization of power, development say balanced growth, ama India da Manipur the Poroxian, Haibatar Kokanda, Asikuma decentralization to Bugi Chatnebise, democratic institutions in the constitution they are can establish the whole money. Adubo, Nasidi. Punamak tumutataba matungdadi revolt tawba hore aikoi unrepresented people ni haire ngasi chingi kambusingna Autonomous District Council 2015 the election tawkiba matungdagi hojik fawba amatta tawdrabanina akoina haire isi aikoi si unrepresented persons ni aikoi repressive method siznarakanda or natrakanda aikoi si ignore tawbirakanda aikoi interest serve tawdaba mongda hojik sasan tawre habisi makoi gi pendabase madu reflect tawi akoina sum ujaba kanda aduna state sina order maintain tobo ngamdragadi akoina pamjari badi Bharat Sarkar na constitution na piriba makoi gi mathau masigi state sibu internal aikoi gi disturbance lakpa mapandagi adugumba aggression lakpa aduba singdo punamak to Bharat Sarkar na madugi state to ngapase diet oini yedan hai ado aikoi foreign gi hen yawe hedan so hojik to anba dimension ma kak puthora iba porse adu eragadi why karigino Bharat Sarkar na foreign gi interest foreign gi hen yauna aikoi gi northeastern region se especially Manipur se destabilize tawni maside irang le hen gine na tor putara bordi chongsil la kanda magi to kom to kuma thodu tawdana lapna yenga kanda su yamna praja sing jawhar laga misi mina se no telephone da se more than 200 people and a humanitarian emergency hedan a crisis sama Yamdravada 60,000 people homeless with an Makai Leda Hanjin Bayadana Lady Bumbogi Punsi se. And at the same time, Manipur economy, Karipibum the Lakadagi, trade and commerce have a singer city, Choba Jolt, Atoba, Sapu Makak for the Gingasi, Manipur economy, the Amjasoba, say thing, Piribase. I don't assume a portrait like consider I couldn't sit Hamjari with the Manipur government duty ni. Constitution na piba makoida order maintain to wai wase na koi na thoni akoi madang asida excuse ma akoi hek nei nei akoi sub hapta da ba yawi praja sing su nei nari bani artha hangi bani unified command ge masi ge chairman se authority se Kuldeep haiba Bharat Sarkar na hapak pa adung advisor duna pai grene aduna aikoi gi government ki makut se masa maring se loina kakthala kana thambadung na tore haina hari ba port sida aikoi thamjining ba mot amadi masi debatable ne neinabum thokpani masi gi porse kari gino aikoi gi sarkar na thabak to bangamdri base haiba kanda unified command have tatne hek nei nei but aikoi na haibadi constitution gi masada yauba law and order maintain to badi state adu gi mathau ni haibadi constitution na pi base chumnagi aikoi gi adu ba unified command haiba center gi army yauba andatraga air force ki mi yauba navy yauba aduguma makal singa du su akoina deployment torokpa matamda conflict situation do madu control tona bo honarakpa matamda aduguma central ge paramilitary forces military yausilakpa matamda di aikoi ge command makha da leitabani adu aragadi matamaru the unified command haina thamiba porse makoi ge tongan ba committee amakhak ni makoi myam punsil lakanda maruda command structure am create tobajani but that is not constitutional provision da haibadi state nangi na thoni ko Lewak singak pai base ing datapna lehen bai base masi gi port se munna ni ra kanda state tegi power set ki banate have se masi ekoi conclusion se draw tawningi state na ba gi mathau se pangthok pada unified command na madu gi marak tu da thatla kanda oru tawon ba gi aran ba legani tawon de na haiba tar borde aduna sumba situation si lak matam da ekoi na level MLA se kari gino why akai wasak tana ekoi Constitution asi ngakna setkani ekoi masi ge matung da ekoi gi integrity and sovereignty su masi gi su ekoi na maram oire ra kan masi mapamil kangkhan hangani edna hairiba adugumba rebel MLA singura dogro pok ma koi ma against the su ekoi na karimata tobngamde ekoi na ji kisile bedi conflict triangle and ekoi gi discussion de hek toriba naga gi demand masi flag torga leribani 2015 the agreement tona krom tum da naga framework agreement ki manung da loisin da na leribani 2008 tagi agoi su agreement tor kan da dialogue tona ga leribasi masi flag tor kan da leribani agoi gi tampaki su
अदुगुंबगी लालोबगी इहो लेतबना ते हंदक रिसेंटली मकोइसु एग्रीमेंट तोनबना वरी साबना फरे हाइबगी सिग्नेटरी अमो ओइरपगी डेवलपमेंट अमा लाप कांसिदा अखोदा किरे इबदी कश्मीर द थोखिबा पोरसे आर्टिकल 370 have a special status leba instrument of accession soi tongara kan special status panganba tonganba constitution lejeramba अखोगी स्टेट इंडिया की लॉ सिंसी कश्मीर की अदुगुंबा असेंबली दुना पास तौद्रगदी कंकरेंस पीद्रगदी मखोय दृशन हो यारंदब पोट से आर्टिकल 370 से एब्रोगेट तौरग मांगन खिबा मतुंगदगी स्टेट तगी मपांगल पीबी बदि लायरदना डाउनग्रेड तौरर कांद यूनियन टेरिटोरी अनि वेना थोक्टो कांद कश्मीर की प्रजा सिंह ngasi अवाब तार कांद लेबदोना पेंदब मयाम मुखक लेरिबसे मणिपुर की कॉन्फ्लिक्ट ट्रायंगल लेब तारबोरदी solution si tausi hara bordi aikogi stakeholder ahum se asigi interest yengera kanda adugma dispensation nam khak toba marandi makoi lepte hana harami separate administration aduga su toba matam da su within the constitution of India Manipur integrity thugai da loina yawi but today they upgraded makoi stance change to akan moina si ajile si separate administration and not only the territorial council with moye legislature की मोई काउंसिल का यावना तोगे गना हाइबे ले पोट से कश्मीर या सुमे एक्सपीरियंस इना एकोजे सुकी हिंदब नते अदना एकोइना अपील तौजरिबा एकोगे मीडिया की अमसु खोइ सिलिनाउ सिंगी प्रजा पुनमक तै कोना तोय एकोइ प्रजा सिंग दि रेडी ओरे नुपी दगी खंगदे नहारोल द खंगदे मीडिया की कांबु खंगदे अहलमन खंगदे वी आर रेडी एकोइ कॉन्स्टिट्यूशन की पिरमिबा पुनमक सि येंगेरा कांदा मणिपुर की टेरिटोरियल इंटीग्रिटी एंड द यूनिटी से तुगाई बिगनु लोइसिन बिरो लान से हारिबा पोट से एकोइ लोनमक ना सब्सक्राइब तोरेर कान कोइ पुनम सु पुजिल कान हारि बसे याम सांगे दुरबदि द रिस्पांसिबिलिटी इज एकोइ सुप्रीम कोर्ट की चीफ जस्टिस ना हाइबदो मणिपुर द कॉन्स्टिट्यूशनल मैचिनरी से एब्सोल्युटली फेल होरे ना हाइबदो मदु सुमन बयादे एकोइ मसि नाक्तब यादे अदना कॉन्स्टिट्यूशन की तंगाई फदब तोम तोबा ड्यूटी दो एकोइ स्टेट गवर्नमेंट तम सुंगर सरकार ना मदु पांगथोयर कांदा मणिपुर की इंटीग्रिटी एंड यूनिटी से तुगाई बिगनु काहेन बिगनु हाइबो वाफम सिनि कसिना थमजरि पोट